meeyam the lower qua leader meeyam sin the lower qua whatever ki matungina tang turki matungda tang tarit phawgi minai phawgi manungda meeyam the pami ba NRC se update tokdabani highway posi karikum toruk ta taragadi bathang laiba numitagi di koi akan ba khongjang mayam ma changsillagani highway phom du ke tamjari aduga kari changsillagadu ge highway phom du mudi matam ki matungina amuk tak tok jiwa mongda ekoi na amuk tak tok jiwa mongda tongne na bukam ekoi leader mayam sem sa ga leire se July ki tang kundaruk ngasi ge numit sida Manipur Press Club ta Manipur da project leiba ihom siga sagon duna lakpa koi lam kudimaki lakiriba leader mayam sing koi na campaign for just and fair delimitation na koi leader sing go iba mifom ma pangthok sabani hai ro mifom si pangthok na phone mo matamda koi several times koi kaya na phomgre aduna phom matung da si koi na decision am khaklawi hai ro decision adu di project leiba National Register of Citizens Siki Matangda campaign for just and fair delimitation na Libiriba, Lamdam Libiriba, coordinating body Mayam of the Pulakada, Sangsilla Khongjang si, Yamna Pujan Sangsilla, Loinana, India Prime Minister da, Home Minister da, Aduga, Manipur Chief Minister da, Registrar General of India da, say Sang Tawaya, Tare, Adubu, Dixi, Mokoina Karim, the Togami Ama, Laikua, Sigi Tandazi or Kumatamda. NRC National Register NRC sibu update to view wadan laujirba koi thamoida amadi manipur miyam da sarang na pamaka kohale maramdi kai guno haibum tamda laiba august ki tang tara ka taritagi census tawgani haibi mokoi census department ko iba mokoi training to ko lone to ba leirba koibani na NRC hana update to view haibase government of Midano jibu tasin daba manipur government na tasin daba pot koibase akoi munna khanara matungda laiba august ki tang taruk se masi fau gi manungda manipur gi lengak na amadi mokoina mari lenaba department khudimuna NRC manipur to gudumni haibase masi gi sabsaba ekoi gi fireba laothokani mugi apa madu koi thamjabani aduna laiba tang taruk sida mokoina manipur lengak na koi Manipur miyam da sabsaba wari ko lobi wa ko sima khamjarkanda laiba tang taruk phau si manungda laiba lamdam sida laibireba lekai gi kalak ki laibireba mayam singasina hojik ekoi tawya pibum si laiba pibum sida ekoi protest mifam pangtu piu haiposi campaign for just and fair delimitation amadi leaders mayam singi koi apa mani loina no hujik chathariba ekoi gi pibum kano sida koi gi parliament session sida leiriba lengak sida yoriba musung opposition yoriba kangbu singasina magi oiba thaiba kano sing aduda ekoi gi census ka mari lenaba aduga maruni NRC update tawgdami haibasi wafum sidi yumphum waraga madu census kanoda parliament la hongdami haiba potma goi thamjari loina na manipur miyam da tohning musi timing gi matung ina ekoi gi state corner meeting guma tohning gi apa mam thamjari loina na maruina khaidi maru oibadi lekai club moina pai sing sina adum gi laibiri ba MLA amasung minister singda pula ka da NRC se tok da ya di hebigi akan ba pressure pin na bugdam ta memorandum pi gera order ta ultimatum pi gera hai bo di miyam to view to bo laiba tang taruk se si phawgi manungda amuk ko hana ge lengak na masi NRC gi matang da firip ama sabsaba firip miyam da laothokdam ni hai bo ma kamjari adu lone na miyam da lorkwa leader miyam sin da lorkwa gore ki matungina tang taruk ki matungda tang tarit phawgi minai phawgi manungda meeyam na pami ba NRC se update tokdabani highway posi karikum toruk ta taragadi bathang laiba numitagi di koi akan ba khongjang mayam ma changsillagani highway phom du ke tamjari aduga kari changsillagadu ge highway phom du mudi matam ki batung ina amuk tak tok jiwa mongda ekoi na amuk tak tok jiwa mongda tongne na bukam ekoi leader mayam sem sa ga leire se masi meeyam da musung manipur gi lengak ta ekoi wafum sum thamje